Lakhipur online putok saba October gitang mga nongmaijing numit ki Khomjinba Pao tabirase. Ahanbada maroi Pao. Jubin Garg kinupina post-mortem ki report law hai baya khidre. Manipur da miyam na pamba lenga ka masemba ki taksiluna ba miyoi marina sabati mama Delhi gi damak Imphal thadokre. Nungphau laikai gi mahiroi singbu achamba khudol piduna pungning thawatkhre. Maira ki president oibirambi Khangzrak pamongbi ima panthoina laikidabada awapa phongdorokle. Youth Club Kamrangana Open Carom Tournament Govinda Mandapta hodokre. Cyclone Sakti ki damak IMD na akan bachak silwarol pikre amasung mangal arambam na WNBF Taiwan Asia Pro Championship ta lupa gi takaman lokre. Hauzik mapung Pao tabirase. Saknai raba saisakpa Jubin Garg kinupi Garima Saikia Gargna ngarang thangje numita SIT na piba post-mortem gi report adu law haibaya khidre. Hiramasi gi matangda hauzik makha chathariba thijinbagi thabak asi yamna sensitive oibana report asi lobong ngamkhiru haina mahakna phongdokre haire. Post-mortem gi report asi hauzik miyamna phongdoklabadi thijinbagi thabakta apanba pirakpa yai maramasina mahakna lawkhidabani haina Garima na phongdokhe. Mahakna makha taraduna ain gi thaurang sing paikhaliba sida mahakna mapung phana thajaba thamli amasung thijinbagi thabak loidriba phawba report asi court amasung thijiliba miyoi singda leigedabani haike. Postmortem asi ain gi che changamani aiha ki oiba potlam nate haina sum mahakna phongdokhe. Mahakna thijinbagi thabak thuna amasung mayek sengna pangthokna na bahaijakhe. Thangja numita SIT na Garima amasung Jubin gi machanupi Pami Bor Thakur animaki machin lawkhre. Amaromda Lakhidraba Jubin Garg ka Singapore da chatmina kiba makoi taramathoi hayeng October gi tang 3 asigi manungda laknanaba SIT na notice thokre haire. Judicial Commission say I don't know anyone. So whatever the government has decided, the legal system had decided, that must be really, in a right direction, because it's a case of Jubin Garg. It's not for just another person. So I have deep faith in the legal system. They will do the right, everything needful they should do for Jubin Garg's justice. If someone has done something that wrong, then, and if someone proves to be guilty like that, the ultimate punishment should be given to that person. But PM report has been sent to you, so could you please share us? See, I have no idea about about law. I don't know anything, so I don't want to take anything which might help the investigation system, or it might create any havoc. So I didn't keep the report for myself. I don't think it's my private property. Since this investigation is on, I returned it to the investigation officer, and whether it will be with the court or with the investigation officer. Manipur ge hana gi Mukhyamantri Nongthombam Biren yauna atopa BJP ge MLA ahom Tongbram Robindro Sapam Ranjan amasung Haikam Dingo ga loinana Delhi da thumkhre. Party gi kendra gi luchingba singa unaduna Manipur da miyamna pamba lenga ka masembagi taksiluna ba miyoi marina sabati madu ngarang Delhi gi damak Imphal thadokibani haire. Panbayai Manipur da chahi asigi February gi 13 dagi hauduna President rule chathaduna leiri amasung khongchat asina President rule lauthoknaba amasung BJP gi lenga kama amukhana semgatnanaba honabani. Manipur ki hujik leiriba situation se Manipur ki tangdu leita da situation sida ida koi athuba matamda popular government ama thambiraga leiriba situation si IDP gi tawriba highway gi tawriba kholba mayam se loisinaba khara thuna tawsi haidana du taksan basatpani. Naharol Association Chirirpar Part 1 Nungphau Laikai Kasarna Sinduna chahi asigi SSLC amasung higher secondary exam da mark wangna fanglakraba Nungphau Laikai gi mahiroi singbu achamba khudol piduna pungning thawgatpagi thormama ICDS Hall Nungphau Laikai da ngarang pangthokre. Thoramda Northeast Academy Fuller Tol ki principal Laitonjam Nandakishore, Sriba GP ki president Priyavati Devi, State National Amadi International Awardee Dr. Okram Ibudho People, Sriba GP ki AP member Kamini Devi, Aman Ullah Amadi Thiam Radhakantana,
mathangsidna mifam mapu athobe mitung amasung ikai khumnajaba mitungsing oina phambakta leitengki tonambam robindro na program conduct tobiki laitonjam raskishor na taramna upagi warol piraba matungda mahiroi singda achamba kudol piduna pugning thogatki thoromga mari leinena phambak thakta leitengkiba oja singna mahiroi singda kanaraba pauta kaya pibiki while the power the me kudu loy na lai na bakat matik chan power na kumba ko we did sani ka thawni mo na chakne du bakat to me ki sacrifice to isi de la cha aduna ye aina hani se mama mama na macha mi to makta ko sa ka thobi ana ola ko chi na ma ko so am ko le vision to ta am ko aku betul paham betul. Oh, memang kita mau mari paham memang mungkin. Sejaya dikagi kupar memang ada. Ada lagi sih yang paham. Jangan paham. Oh, ada pun. Health yoga kan exercise kan dia begitu ada. Nanti SB macam ni nanti thamok thopor knowledge to adu sikhan raya. Oh, yang khang raya di jukhang raya di fashion jukhang raya. Karena adu pun khang lagi modern jukti ni adu na hamil mani le. Asina sunade apoi metai culture ko iba like ka magata abai to banate apoi metai culture ni ko iba se da khangde apoi bi saman sa da khangde ato mayama state award ko ila pasu mayama jiti mayam pore aduna ato ba haina ba angam juri je nga maki haina ba mai da karam ba kari apoi mai pa ko pura gani hada sisu ato ba mai da sisu apoi bi le di ba rang da sigi Langsung kerja kita sebenarnya itu asli ada lima tahun sudah sejarah guys. Isha kasar college तक भी पास तो रोपनी मतलब तो का इशा थेंगना से पा थेंगना किवा obstacle barrier के आदि निश्चित लुरा के दी और जी modern education असी द फंगने पर कुछ चाबसिका याम थामना याम चावना gap लाइके अकोई ही नलालमी आव बोझोना ही नलालमी अहिंग हुई गौरी लांबी दे आदम याम साथी ना बेदी निंगम दबनिंगम ngai goi daba hai याम ना तबो छोपा की खुदों चाद बके आस पंगरे बन्या अदु खुदिंग न दु होइना खांग बकले हरगा हा लमदम से लगी बी पास तो कोनी कासार पढ़ाता अमसुम इस्लामिक एजुकेशन दसु हा देवबंद की राइट तुम अपनी Dabampur Chinglaikai Mairagi President Oibirambi Khangjirakpam Ongbi Ima Panthoina Haukiba September gi Kunipan Nongmaijing Numita Masagi Anaba Manamara Moiraga Laikidabada WMC Women Friend ki member sing amadi Ima Maira Loop ki member sing na awapa phangdorakle Laikhidrabi Ima asigi mangani gi laihun numita WMC Women Friend ki member sing aloinana Ima Maira Loop ki member sing na lengbiraktuna Laikhidrabi gi imung manungi awabada saruk yabirabagi tamak Dabampur Chinglaikai Mairagi member sing amadi imung manungi miyoi singi maikeitagi tobimal khangba phongdorakle Laikhidrabi Ima Panthoina hinglengaida haukiba lisingani ga taratagi lisingani ga kun phawbada Juar sanaba yu thakpa amadi yonba thingnanaba achauba thodang lobirambata natana khungangda leiriba angang singbu mahai masing tambada pungning thogatpa oina chahi khudingi metric amadi class 12 ki parikha haidokpada manamathum pibada achauba thodang lobirami hojik mak miyamna nungaina chatnariba kochudorom manipuri bosti taba lambi asi sembadasu achauba thodang lobirambini laikidaba matamda mahak masagi chahi 69 sukre mahakna laikidaba sina Dabampur Chinglaikai gi oina menkhatpa ngamlaroi daba awatpa ma oyoragani haina phongdorokpa galoinana mahaki thawaina mapugi laikonda ingna chikna leirunaba taibang mapugi maphamda thongni jari haina Dabampur Chinglaikai Mairalup kasar gi secretary K Rani Devi gi cherol amada phongdorakle Youth Club Kamranga na silangduna October gi tang mari amasung manga numit nini chupna chathariba Open Carom Tournament ngarang Kasa Kamranga da leiba Govinda Mandop Hall da ayuki pung tara thaba matamda Brajahari Singhana phita kaktuna hodokre sanaba hodokpagi thorom asida saruk yakiba P Brajahari Singha B Khomdonbi Sharma N Krishna Mohan TS Madhuchandra amadi W Joy Kumar na maira chukatuna thoromadu hodokpiki Open Carom Tournament asigi single game da sanaroi nipuna team kun semduna sanaki sanaba asigi double game ngasi ayuki pung tara dagi hauragani Carom Tournament asibu mideng tabining basingna Kamranga da leiba Govinda Mandop ta lengbiraknaba silang lebagi maikai dagi ningsinglakle
Nawa Lausingkon Jiribam ki Mahisangda Lemna Ya Layeng bagi medical camp ama awareness program ga loinana school asigi Mahiroi amasung mama mapa oibasing yauna pangthokre camp asida Dr. Thongnaujam Leimaton Chanu BDS MDS na yagi maramda karamna cheksil thawrang lokatkani habagi matangda miyamda khanganke angang singna athumba potchai yariba makai chadanaba masung karamna bruise tawgani habagi matangda su pauta kya bibike free medical camp asi Khomjinba Rajendra Singh Memorial Trust kaloinana Hope to Bloom Foundation amasung Global Mitai Foundation ahumna sinduna pangthokpani assignment sa logo na di ang pay time saving way plus money saving way ko. Kaya kung ba ako'y naasanaran ka na chatyan naran ka na tumaya sa last mo may talaga di kayo dawi ay bada root yan na sa kaya daw batay. Root yan na sa kaya daw batay ay di yaro ka dawi manulog yan na manulog maksungbo. Hasana sa iguwa ba ako'y na mention laga nasay ki yaro conserve daw bay tayo, preserve daw bay tayo. Hay natural food na white base ito na po. Adumayna talaga root yan na sa kaya daw baloy na brown mo haksalani Dudadi, masai crown apa baik crown ini paisani plus masai tu jelas punya double paisani double triple level. Adu tu na aku ina yakin jab kita nanti masai ki sports sang mana tiba ada ki main orang yakin je. Aku ina tekumba aku ina calculus hai pula hai ko. Masai ki common language hai ko. Masai ki main orang yakin je. Masai ki tu jasa lag masai ki mau berani Plus na bida ba plus masaygi ako na mawag sa nada ba container sa nada ba so mothau ba sina kay dawi hay bada yari ako tuche lagte last di kay dawi man adun ya ga saru ga mobile ki karan mobile bonding je dum set kore masaygi yati na round and round masaygi no India Meteorological Department IMD na Nonglai lungsit sakti gi matangda Maharashtra gi mafam kharada cheksilwa pikre Rajya asigi Mumbai, Thane, Palghar, Raigad, Ratnagiri amadi Sindhubarg na chingba mafam singda October ki 8 phawbada nonglai nungsit ka loinana akanba nongchurba yai haina lauthokre miyamna cheksinna leinaba amasung samudra mapal thangba mafam singda chattanaba khangankhre laingak ki disaster response force team singsu sem saduna leinanaba khangankhre District Kang Association Jiribam na sinduna Jiribam gi Babu Parada laiba Lamlen Community Hall Kangsangda Jiribam gi Kangkhut Nipan amadi Kasagi Kangkhut ani yauna punna Kangkhut tara na saruk jaduna sanaba haukiba ahanba RK Ibem Tombi Devi Memorial Laimarol Kang Tournament lisingani ke kunmanga gi ngarang sana kiba match ta MITL Jiribam amadi Yawol Club Champanagar B Panjal Mari da draw oike Match asi N Kiran Singh na umpire aduga H Inaupisakna scorer oibike ngasi sanagadaba ahanba match ta ayuki pung 8 taba matamda MNC Ningthembamga LEC Babupara B ga sanagani anisuba match ta na nungtilgi pung 1 taba matamda LEC Babupara A ga Ichel Club Dibonga sanaragani Manipur ki lifetime natural bodybuilder Mangal Arambamna Taiwan da pangthokiba World Natural Bodybuilding Federation WNBF Taiwan Asia Championship Pro da men's physique ki kanglupta lupa ki takama lorakre thauramasida polygraph na chingba atopatopa test kaya gi kuthangda akanba cheksel thaurangi makhada pangthokhe chahi kunthra suraba Mangal Arambam Asia Pacific ki professional sanaroi singma maithiba piduna lupa gi takamana silaurakhibani mahagna achoba federation singdagi professional card taruk paiba ahanba Bharat ki sanaroi oire maipak pasina mahaki WNBF status adu triple pro oirakpani mahak sanakhonabagi mathakta economics ki assistant professor amasung NCC gi sergeant amasuni Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingnana bagi tamak ngasimap lengsin biragu
Senior Consultant, Yoga, Acupressure and Physiotherapy, Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nomaizing natabada nimit kudingi ayuki pung mapandagi nimitangi pung teret phoba layangzari. Mobile number 8638-078821. Hariba number asida layangba lakpagi mangwainana appointment book to binaba kanganzari. Admission open. July lising ani kunmanga session gidamakta UGC na recognize tawraba thatharuki oiba paramedical certificate course kaya gidamak mingchanba haujare. Dental assistant, ECG assistant, nursing assistant, rural healthcare, multi-purpose health worker, emergency and ambulance attendant, naturopathy and yoga science, phlebotomist amadi X-ray technician gi course tambining basingna mingchanbiba yaragani. Arts, science natraga commerce da 12 pass tawraba singna self-employment natraga thabak phangnabagi damak coursing ase UGC na masak khanglaba Lingya Vidyapit University gi makhada hangdoksabani. Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengchinbirago akupamarol gi damak mobile number 9395-732-456 natraga 9706-554-286 number asida pau phaunabiu. Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada Maroiba Maroiba Pao Jubin Gar Kinopina postmortem low Hayakidre Manipur Miyanga Pambalenga Kamasilunaba Marina Sabeligi Tadokre Nungpolai Kai Mahiru Simbu Achambudol Piduna Tabutkre Mairagi President Obirabi Kangirakma Pantuna Laikidabata Youth Club Kamrangana Open Keram Tournament Hudokre Cyclone Saktigidamak IMD akan Jaksiwarul Pikre Mangal Arambana WNBF Asia Pro Championship Takaman Lokre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare.